Manipur Window ki yengminnasi aikoi hariba thabam asibu miyeng tabiriba punnamakpu taramna oksari loinana ngasi aikoi gi guest lengsinbiriba asi malemgi mafam kayada Manipur bu sataklibi folk amadi pena gi saisakpi oza Dona Ngairangbam Habamaktada Manipur Window amadi yengbiriba punnamakpusu Dona Ngairangbam gi maikaidagi taramna oksari khurumjari oza ahanbada ozagi mingjidi loi khangebo ko ado ozagi ima baba isil ina ozagi qualification ahanbada thambi aigi mingse Dona Ngairangbam amuka hana haijare aduga aigi leifamna singjamai oinam thingel aduga baba gi mingna Ngairangbam milan ima gi mingna Ngairangbam ongbi okramnan jana aduga ai ichininaw se ani ni aigi makhada ipanupa amaga lei ipanupa si mamina chengthoi Ngairangbam mazo hoji mtek tawri ado ko yam small family oina dum si chana na leminari hai pagi wari do hape chawak pa mani jaramage ko ai je ihan hana National School of Drama aduga sa chari basina ko children workshop ama kaksin gi children theater gi nasi dai ihan hana ai je yauja ki han ba oina adugi mamang da budi aina sum pamjaba jago isai kala gi lamse sum pamjabanina dum school gi dagi yausang gi sports kumba kai gumba da lekai gi da budi dum thokjaba aduga phajana ma tamba haibasina di masina ahan ba oigre nasi matungda balbabanda tamjare balbangi matungda balbabanda tamba matamda koi gi ai ihan han ba pena gi oza nine nga samdu ge sori je thingna jagi mana pena paiga lakpase sidai sida aina su yamna yam impress oi ba haitare nine su uzaba matamda haidi koi gi Manipur da nupina pena khongba yada ba haibana chingba kharasu tajagi bagal loinana ado nine na mu pena ga khonga lakpase u matamda ai gi ihan han ba su oi ba nupina pena khongba uzabase aduna yam impress oi ge do ai isana su pamjaba aduga baba na su yam support tawraga adumana tambase haujagi bani doza pena tambajigi matangda thengnarakiba awa nungai khajitang tambi awa nungai se awabadi mayam thengnare nungai ba su do mayam thengnare haijaba tare adum awaba se ke doge harakanda akogi mungse financially khara waba ko adudugi su awaba mayam ama thengnare aduga amana ngasai aina khangjaba bawta aigi sagai na tai haitare aina uzaba bawda dago isai lam sidaisa khangbase lairamdaba aduduna sibu lamjing bina bu hotna matamda aigi lamjing biba adagidi masibu sumai tawi hara khut pairaga pubi base masigi lambi sing makitang wat khre aduduna masigi matang yam awaba thengnaki tawigumba sum nuai badi karino har matamda aigi apopa ai baba se mana yamna full support tawbiba aina haitraga su dagini aina oza amada chatlaga tamgadore oza amaga waisana dore tindore habna cheng boiraga su financially waraga su emotionally support se asu kimati phangeba aduna aigi di yamna laiba phaba aduga khaidai nuai ba habado oe aduga thengna zarubo oza singchina su oza singchigi khangba oza singchina ibu lamjing bi yaba makhaido dum lamjing bi haitare akhak thamdana aduna simakna su aina sumaina sum khong thangjaba ngamjabanena lawjaim sim su aigi awanungai haijaba tare ko numai le ado ozana hoji phawbada phangakhiba achievement kharagi matangda su panbi achievement sing se akoi gi ipa films na pibiba youth award sima phangjagre masigi chapchaba sahi jai singjadre masi damta myam na waro bidana ba haijari aduga mana koi gi all India radio Imphal gi bihai approp artist oijare aduga aije
master loizare aduga si PhD tawzari sisu aigi dum achoba achievement amane na haijage haibadi ai haurakpa matamda ngasa aina haijabado lamjing binaba watpanina yamna lamse khangdana maraga laksabado oeba aduna adum tapna tapna aigi phangjarai basingse aina achievement ena laujai simasu laire aduga tongan tongan ba khoigi kanogi India manungda leiba singi prize award sing khara dum phungjagre aduga internationally perform tawruba singsu lei masi singse award ni haijage doza marak thana ojana chahi khragi mamangda sakpi kiba kokta lamjen haibe sei do matem tang sakpi biagadra hoy mayam yo hamda kwakta lamjel se ai kudol tamjage ado ai kwakta lamjel se tambiraki base ai osage ming panjage oza mayang lama mangang sana laihuigi director oina su laibiriba ozana tambi bane aduga nininga samdurgeswari da su magi oiba tongan da style khara su dum takpire e adumaina ani se dum madoina de oza mangang sana tambi bane ai mayam hamda kudol tamjage za pena se tamba matamda pena se khatang adum tambibra natraga isai siga loina raga tambra su taki pena haibase isai se yaudраga di pena haibase mapung khaba watle haina oza sina takpire e aduna isai ga iroina na pena se su sum tamjaba haitare aduga pena sigi khutlon kari kara so dum fazana dum tamjai aduga oza khoina ujakibada yamna pamna yengna kiba The Voice of Beijing Opera da Manipur gi penabu sakta kiba program aduna program adugi matangda ozagi awa nungai khajitang thambiyu Beijing gi wari se kamana tawge har kanda khogi aise Manipur University of Culture da master se loijabane hoji PhD tawchi se Manipur University of Culture da tawjabane ada khoi university gi oina Shanghai China gi Shanghai hariba mafam sidai sida Chinese opera se tambagi class ama yaubagi kudong chaba sema lakpadagi khogi deputy registrar oina su leibiriba oza surjit sina oza Ngairangbam surjit na pau se pibira kanda hojike khogi aigi imanabi undana lema popam aikhoi ani se kaino se interview se yaure adudagi khalaki bane aduga China gi Shanghai da leiriba Shanghai Theatre Academy har STA sidai sida koi se 20 days ki Chinese opera se tamne aduga mayamna hojik ubiriba khogi China gi jinghu hariba instrument se ka pena siga punna khumina base jiki Shanghai gi Theatre Academy da lairiba classroom ama khata khoi khungjagi bane madugi tanja do phungjagi bane nuga Beijing sina khoina China da satpa matamda yamna mateng pangbirakiba aigi ibung jerin morangthem ibung jerina hotna biraga China gi Shanghai da laingai matamda Beijing gi khoi embassy Indian embassy se sidai sida perform tawbagi tanja ma phangi ibung sina kana hotna bibadagi adudai perform tawjaki bane sida 30 minutes muki punna khoi dajerine aine undana ne khoi ahum punna Manipur culture se perform tawjaki masida pena gi isai thangta kanglei thokpagi matang khoi mai bijagoi gi matang haijaba tare masi dagi thogol jagoi sina chingba singse perform tawjaki duga Beijing da leiramba Indian sing aduga top khoi gi Chinese sing sina su asoki matik thagat piba aduga pung thagat piba aduga kahan episode yam tawbi he haijaba tare doza ngasi phawbagi pena gi lamsida pena khakna tana folk song kaya mukti ozana sakpi khresu takhi folk song se khoi gi
ꯑꯩꯈꯣꯏꯒꯤ ꯄꯦꯅꯥ ꯍꯥꯏꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯏꯁꯩꯁꯤꯡꯁꯦ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯐꯣꯛꯁꯤꯡꯁꯦ ꯑꯃꯒ ꯔꯤꯂꯦꯇꯦꯠ ꯂꯣꯏꯅ ꯑꯣꯏ ꯃꯔꯤ ꯂꯣꯏꯅ ꯂꯩꯅꯩ ꯍꯧꯖꯤꯛ ꯁꯦꯡꯅ ꯑꯩꯈꯣꯏ ꯌꯨꯅꯤꯚꯔꯁꯤꯇꯤꯗꯁꯨ ꯇꯝꯃꯤꯁꯦ ꯗꯤꯄꯥꯔꯠꯃꯦꯟ ꯑꯃ ꯑꯣꯏꯅ ꯐꯣꯛ ꯃ꯭ꯌꯨꯖꯤꯛꯁꯦ ꯂꯩꯔꯦ ꯐꯣꯛ ꯑꯦꯟ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯃ꯭ꯌꯨꯖꯤꯛ ꯍꯥꯏꯅ ꯑꯗꯣ ꯂꯩꯕꯁꯤꯗ ꯁꯤꯗ ꯇꯝꯃꯤꯁꯦ ꯁꯕꯖꯦꯛ ꯃꯔꯤꯁꯦ ꯑꯣꯏꯌꯦꯕ ꯍꯥꯏꯕꯗꯤ ꯄꯦꯅꯥꯅꯦ ꯈꯨꯅꯨꯡ ꯏꯁꯩ ꯑꯗꯒꯤ ꯁꯂꯥꯏ ꯏꯁꯩ ꯃꯩꯇꯩ ꯏꯁꯩ ꯍꯥꯏꯔ ꯈꯪꯅꯕꯤꯔꯤꯕꯁꯦ ꯑꯗꯨꯒ ꯑꯃꯅ ꯈꯣꯡꯖꯣꯝ ꯄꯔꯕ ꯁꯤ ꯇꯝꯃꯦ ꯈꯣꯡꯖꯣꯝ ꯄꯔꯕꯗ ꯀꯪꯂꯩꯔꯣꯜ ꯑꯃꯗꯤ ꯅꯤꯡꯊꯧꯔꯣꯜ ꯑꯅꯤꯃꯛ ꯇꯝꯃꯦ ꯑꯗꯨꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯦ ꯑꯃꯒ ꯂꯣꯏꯅꯃꯛꯁꯦ ꯃꯔꯤ ꯂꯩꯅꯕ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯗꯨꯅ ꯇꯝꯗꯕꯁꯨ ꯌꯥꯗꯦ ꯑꯩꯈꯣꯏꯅ ꯈꯪꯗꯕꯁꯨ ꯌꯥꯗꯦ ꯑꯩꯅ ꯄꯦꯅꯥꯗ ꯃꯦꯟꯂꯤ ꯆꯠꯆ ꯇꯥꯔꯒꯁꯨ ꯃꯁꯤꯒꯤ ꯁꯩꯁꯛꯁꯤꯡꯁꯦ ꯀꯃꯥꯏꯅ ꯁꯛꯀꯦ ꯍꯥꯏꯕꯗꯣ ꯕꯦꯁꯤꯛꯇ ꯑꯣꯏꯔꯒꯁꯨ ꯈꯪꯗꯕ ꯌꯥꯗꯦ ꯑꯗꯨꯅ ꯁꯤꯒꯤ ꯃꯌꯥꯝꯁꯦ ꯑꯣꯖꯥꯁꯤꯡꯅ ꯇꯝꯕꯤꯔꯛꯑꯦ ꯑꯗꯨꯒ ꯑꯩꯅꯁꯨ ꯂꯅꯥꯏ ꯑꯣꯏꯅ ꯍꯥꯏꯖꯕ ꯇꯥꯔꯦꯀꯣ ꯑꯗꯨꯝ ꯑꯣꯖꯥꯁꯤꯡꯒꯤ ꯃꯅꯥꯛꯇ ꯆꯠꯆꯔꯒ ꯑꯗꯨꯝ ꯐꯣꯛ ꯁꯣꯡꯁꯤꯡꯁꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯈꯨꯅꯨꯡ ꯏꯁꯩ ꯈꯨꯂꯪ ꯏꯁꯩ ꯈꯣꯡꯖꯣꯝ ꯄꯔꯕ ꯅꯤꯡꯊꯧꯔꯣꯜ ꯀꯪꯂꯩꯔꯣꯜ ꯑꯁꯤꯅꯆꯤꯡꯕꯁꯤꯡꯁꯦ ꯑꯗꯨꯝ ꯇꯝꯖꯩ ꯑꯗꯣ ꯑꯣꯖꯥ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯎꯖꯕꯗ ꯎꯝ ꯄꯦꯅꯥꯒꯤ ꯀ꯭ꯂꯥꯁꯁꯨ ꯇꯝꯕ ꯎꯖꯩ ꯎꯝ ꯐꯣꯛꯁꯨ ꯇꯝꯕ ꯎꯖꯩ ꯑꯗꯣ ꯄꯦꯅꯥꯒꯤ ꯀ꯭ꯂꯥꯁꯁꯤꯅ ꯀꯔꯝꯕ ꯃꯇꯝꯗ ꯇꯝꯕꯤꯒꯦ ꯑꯗꯨꯒ ꯎꯝ ꯏꯁꯩꯁꯤꯅ ꯀꯔꯝꯕ ꯃꯇꯝꯗ ꯇꯝꯕꯤꯒꯦꯁꯨ ꯇꯝꯕꯤꯌꯨ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡꯒꯤ ꯀ꯭ꯂꯥꯁ ꯇꯧꯖꯔꯤꯁꯦ ꯑꯩꯁꯦ ꯌꯥꯝꯅ ꯈꯪꯖꯔꯦ ꯍꯩꯖꯔꯦ ꯑꯉꯥꯡ ꯑꯃꯕꯨ ꯂꯝꯖꯤꯡꯕꯤꯕ ꯉꯝꯃꯅꯤ ꯍꯥꯏꯔꯒ ꯇꯧꯖꯕ ꯅꯠꯆꯗꯦ ꯑꯗꯨꯝ ꯑꯩꯈꯣꯏ ꯑꯣꯖꯥꯁꯤꯡꯅ ꯇꯝꯕꯤꯔꯛꯈꯤꯕ ꯃꯌꯥꯝꯁꯤꯡꯗꯣ ꯂꯥꯛꯏꯕ ꯖꯦꯅꯦꯔꯦꯁꯟꯁꯤꯡꯁꯤꯗ ꯑꯩꯅ ꯈꯪꯖꯕ ꯈꯔꯗꯣ ꯁꯦꯌꯔ ꯇꯧꯕ ꯉꯝꯖꯒꯗ꯭ꯔꯥ ꯑꯗꯒꯤ ꯃꯈꯣꯏꯗ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯍꯪꯉꯛꯄ ꯋꯥꯍꯪꯁꯤꯡ ꯈꯨꯝꯕ ꯉꯝꯗ꯭ꯔꯒꯁꯨ ꯑꯩ ꯑꯣꯖꯥꯁꯤꯡꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯇꯥꯟꯅꯖꯩ ꯑꯗꯨꯒ ꯃꯣꯏꯅ ꯑꯉꯥꯡꯁꯤꯡꯁꯤꯅ ꯈꯔ ꯑꯩꯅ ꯁꯦꯌꯔ ꯇꯧꯕꯁꯤꯗ ꯈꯔ ꯈꯪꯖꯔꯛ ꯇꯥꯔꯒꯗꯤ ꯃꯈꯣꯏꯁꯦ ꯑꯩꯕꯨ ꯇꯝꯕꯤꯔꯤꯕ ꯑꯣꯖꯥꯁꯤꯡꯁꯤꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯄꯨꯔꯒ ꯃꯈꯣꯏ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯇꯝꯍꯟꯕ ꯁꯨꯃꯥꯏꯅꯁꯨ ꯇꯧꯖꯩ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯏꯁꯩꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯟꯗꯦ ꯑꯉꯥꯡꯁꯤꯡꯁꯦ ꯁ꯭ꯀꯨꯜ ꯆꯠꯅꯕꯅꯤꯅꯀꯣ ꯑꯗꯨꯝ ꯁꯟꯗꯦꯒꯤ ꯃꯣꯔꯅꯤꯡꯁꯤꯗꯩꯁꯤꯗ ꯏꯁꯩꯁꯤꯡꯁꯦ ꯃꯦꯟꯂꯤ ꯏꯁꯩ ꯉꯥꯛꯇ ꯇꯧꯋꯦ ꯁꯟꯗꯦꯒꯤꯁꯤꯅ ꯑꯗꯨꯒ ꯊꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯩꯒꯤ ꯀꯟꯚꯤꯅꯤꯌꯦꯟ ꯑꯣꯏꯕ ꯃꯇꯝ ꯑꯃꯁꯨ ꯌꯦꯡꯖꯔꯒ 10 days ꯑꯃ ꯃꯟꯊꯂꯤ ꯑꯗꯨꯝ ꯊꯥ ꯈꯨꯗꯤꯡꯒꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯏꯔꯥꯡꯁꯤꯡ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯩꯕꯥꯛꯁꯤ ꯇꯪꯗꯨ ꯂꯩꯇꯥꯗꯅ ꯂꯩꯔꯤꯗꯅꯀꯣ ꯑꯗꯨꯗꯨꯅ ꯁꯤꯗꯩꯁꯤꯗ ꯑꯗꯨꯝ ꯏꯔꯥꯡ ꯕꯟꯒꯨꯝꯕ ꯀꯩꯒꯨꯝꯕ ꯂꯩꯔꯛꯄ ꯃꯇꯝꯗ ꯑꯃꯨꯛ ꯍꯦꯛ ꯂꯦꯞꯆꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯀꯩꯒꯨꯝꯕ ꯑꯗꯨꯒꯨꯝꯕ ꯂꯩꯇ ꯇꯥꯔꯒꯗꯤ ꯊꯥ ꯈꯨꯗꯤꯡꯒꯤ 10 days ꯑꯃ ꯄꯦꯅꯥ ꯈꯛꯇꯪꯒꯤ ꯑꯣꯏꯕ ꯀ꯭ꯂꯥꯁ ꯑꯃ ꯍꯥꯏꯗꯤ ꯄꯦꯅꯥꯁꯦ ꯀꯃꯥꯏꯅ ꯈꯣꯡꯒꯗꯒꯦ ꯍꯥꯏꯕꯅꯆꯤꯡꯕꯗꯣ ꯑꯗꯨꯒꯤ ꯑꯣꯏꯕ ꯀ꯭ꯂꯥꯁ ꯑꯃꯒ ꯇꯧꯖꯩ ꯑꯗꯣ ꯑꯣꯖꯥ ꯄꯦꯅꯥ ꯇꯝꯕꯁꯤꯗꯅ ꯑꯉꯥꯡ ꯀꯌꯥꯃꯨꯛ ꯑꯣꯏꯗꯣꯏꯅꯣ ꯑꯗꯨꯒ ꯏꯁꯩꯁꯤꯗꯅ ꯑꯉꯥꯡ ꯀꯌꯥꯃꯨꯛ ꯑꯣꯏꯒꯅꯤ ꯏꯁꯩꯒꯤꯁꯦ ꯑꯉꯥꯡ ꯆꯥꯎꯔꯥꯛꯅ ꯑꯗꯨꯝ 40 to 50 ꯑꯗꯨꯃꯥꯏꯅ ꯂꯥꯛꯑꯦ ꯑꯗꯨꯗꯨꯒ ꯄꯦꯅꯥꯒꯤꯁꯤꯁꯨ ꯑꯗꯨꯃꯥꯏꯅ 30 ꯑꯗꯨꯕꯨ ꯃꯇꯝꯗꯨꯒꯤ ꯍꯥꯏꯗꯤ ꯃꯣꯏ ꯑꯦꯛꯖꯥꯝ ꯂꯩꯕ ꯌꯥꯎꯔꯛꯄ ꯑꯗꯒꯤꯗꯤ ꯃꯣꯏꯒꯤ ꯁ꯭ꯀꯨꯜꯒꯤ ꯑꯗꯨꯝ ꯈꯔ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯑꯉꯥꯡꯁꯦ ꯂꯥꯏꯔꯤꯛ ꯇꯝꯅꯔꯤꯕ ꯉꯥꯛꯇꯅ ꯑꯌꯥꯝꯕ ꯑꯣꯏꯕꯅꯤ나 ꯑꯗꯨꯃꯥꯏꯅ ꯈꯔ ꯑꯞ ꯗꯥꯎꯟꯁꯦ ꯑꯗꯨꯝ ꯂꯩ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯗꯣ ꯑꯣꯖꯥ ꯅꯧꯅ ꯑꯣꯖꯥꯗ ꯇꯝꯅꯤꯡꯕ ꯑꯉꯥꯡꯁꯤꯡꯁꯦ ꯀꯔꯝꯕ ꯃꯇꯝꯗ ꯇꯝꯕ ꯌꯥꯒꯅꯤ ꯃꯣꯏꯒꯤ ꯇꯥꯏꯃꯤꯡꯁꯤꯁꯨ ꯍꯥꯏꯕꯤꯌꯨ ꯃꯔꯨꯑꯣꯏꯅ ꯏꯁꯩꯒꯤ ꯑꯣꯏꯔꯒꯗꯤ ꯁꯟꯗꯦꯗ ꯂꯥꯛꯄꯤꯔꯣ ꯁꯟꯗꯦꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯗꯨꯝ ꯋꯦꯜꯀꯝ ꯇꯧꯖꯔꯤ ꯑꯗꯨꯒ ꯑꯩꯒꯤ ꯄꯦꯖꯁꯨ ꯂꯩꯖꯩ ꯑꯗꯨꯗꯁꯨ ꯑꯗꯨꯝ ꯀꯟꯇꯦꯛ ꯗꯤꯇꯦꯜꯁ ꯑꯗꯨꯝ ꯍꯪꯕꯤꯔꯛꯄ ꯀꯩꯁꯨꯝꯇ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇꯦ ꯑꯗꯨꯒ ꯏꯁꯩꯒꯤ ꯑꯣꯏꯅꯗꯤ ꯁꯟꯗꯦꯒꯤ ꯄꯨꯡ 7ꯗꯒꯤꯅ 12 ꯐꯥꯎ ꯑꯗꯨꯝ ꯇꯧꯖꯩ ꯑꯗꯨꯒ ꯄꯦꯅꯥꯒꯤ ꯑꯣꯏꯅꯗꯤ ꯍꯧꯖꯤꯛ ꯑꯩꯅ ꯍꯥꯏꯖꯈꯤꯕ 10 days ꯑꯃ ꯊꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯇꯧꯖꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯣ ꯑꯗꯨꯝ ꯑꯩꯅ ꯍꯧꯖꯤꯛꯇꯤ ꯁꯣꯁꯦꯜ ꯃꯦꯗꯤꯌꯥꯒꯤ ꯃꯇꯝ ꯑꯣꯏꯕꯅꯤꯅꯀꯣ ꯑꯗꯨ ꯃꯇꯝꯗꯨꯃ ꯂꯦꯞꯆꯔꯒ ꯑꯩꯒꯤ ꯏꯟꯁꯇꯥꯗ ꯅꯠꯇ꯭ꯔꯒꯅ ꯐꯦꯁꯕꯨꯛꯇ ꯑꯗꯨꯝ ꯑꯩ ꯑꯗꯨꯝ ꯑꯞꯂꯣꯗ ꯇꯧꯖꯕꯅꯦ ꯍꯥꯏꯖ ꯇꯥꯔꯦ ꯍꯥꯏꯗꯤ ꯃꯥꯏ ꯃꯇꯝꯁꯦ ꯁꯨꯃꯥꯏꯅ ꯂꯩ ꯑꯗꯣ ꯑꯣꯖꯥ ꯉꯁꯤ ꯐꯥꯎꯕꯗ ꯀꯔꯝꯕ ꯀꯟꯇ꯭ꯔꯤꯁꯤꯡꯗ ꯑꯣꯖꯥꯅ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯁꯔꯨꯛ ꯌꯥꯈꯤꯕꯒꯦꯁꯨ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯀꯟꯇ꯭ꯔꯤꯁꯦ ꯑꯩ ꯏꯍꯥꯟ ꯍꯥꯟꯅ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯑꯅꯤꯔꯛ ꯆꯠꯆꯔꯨꯔꯦ ꯃꯁꯤꯁꯦ ꯀꯜꯆꯔꯦꯜ ꯑꯦꯛꯆꯦꯟꯖ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯣꯏꯅ ꯑꯗꯨꯃꯥꯏꯅ ꯑꯅꯤꯔꯛ ꯑꯃ ꯆꯠꯆꯔꯨꯔꯦ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯕꯦꯡꯀꯣꯛꯇ ꯑꯩꯈꯣꯏꯒꯤ ꯅꯣꯔꯠ ꯏꯁ ꯐꯦꯁꯇꯤꯚꯦꯜ ꯍꯥꯏꯖꯕ ꯇꯥꯔꯦ ꯏꯟꯗꯤꯌꯟ ꯐꯦꯁꯇꯤꯚꯦꯜ ꯑꯃꯈꯛ ꯇꯧꯈꯤ ꯀꯩꯅꯣꯗ ꯕꯦꯡꯀꯣꯛ ꯊꯥꯏꯂꯦꯟ ꯕꯦꯡꯀꯣꯛꯇ ꯁꯤꯁꯦ ꯔꯤꯗꯝꯁ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯄꯥꯕꯨꯡ ꯑꯗꯒꯤ ꯏꯃꯥꯁꯤ ꯑꯗꯨꯒ ꯑꯣꯖꯥꯁꯤꯡꯅ ꯄꯨꯕꯤꯔꯒ ꯆꯠꯆꯕꯅꯤ ꯑꯗꯨꯃ ꯂꯩꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯖꯔꯃꯅꯤꯗ ꯆꯠꯂꯦ ꯖꯔꯃꯅꯤꯁꯤꯅ ꯀꯪꯂꯩꯃꯥꯟ ꯊꯤꯌꯦꯇꯔ ꯔꯤꯄꯔꯇꯔꯤꯒꯤ ꯑꯣꯖꯥ ꯃꯤꯡ ꯄꯟꯖꯔꯕꯗ ꯑꯣꯖꯥ ꯌꯨꯝꯅꯥꯝ ꯁꯗꯥꯅꯟꯗ ꯑꯣꯖꯥꯒꯤ ꯃꯈꯥꯗ ꯃꯥꯏꯝ ꯊꯤꯌꯦꯇꯔꯁꯦ ꯄꯔꯐꯣꯔꯝ ꯇꯧꯕ ꯆꯠꯆꯈꯤꯕꯅꯦ ꯑꯗꯨꯗ ꯄꯦꯟꯇꯣ ꯃꯥꯏꯝ ꯊꯤꯌꯦꯇꯔ ꯐꯦꯁꯇꯤꯚꯦꯜ ꯀꯧꯋꯦ ꯃꯣꯏꯒꯤ ꯐꯦꯁꯇꯤꯚꯦꯜ ꯃꯃꯤꯡꯁꯦ ꯖꯔꯃꯅꯤꯒꯤ ꯗ꯭ꯔꯦꯁꯗꯦꯟ ꯍꯥꯏꯔꯤꯕ ꯖꯒꯥꯁꯤꯗ ꯑꯗꯨꯒ ꯑꯗꯨꯗꯩꯗ ꯗ꯭ꯔꯦꯁꯗꯦꯟꯗ ꯃꯥꯏꯝꯁꯤꯈꯛ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯄꯦꯅꯥꯒꯤ ꯑꯣꯏꯕ ꯄꯔꯐꯣꯔꯃꯦꯟꯁ ꯑꯃꯁꯨ ꯎꯠꯄꯒꯤ ꯇꯥꯟꯖꯥ ꯑꯃꯁꯨ ꯐꯪꯖꯔꯛꯈꯤ ꯑꯗꯨꯒ ꯑꯅꯧꯕ ꯑꯣꯏꯅ ꯍꯟꯗꯛꯀꯤ ꯍꯧꯈꯤꯕ 2025ꯗ ꯖꯨꯟ ꯊꯥꯗ ꯍꯧꯖꯤꯛꯀꯤ ꯑꯩꯅ ꯃꯃꯥꯡꯗ ꯄꯟꯖꯈꯤꯕ ꯆꯩꯅꯥ ꯁꯦꯡꯍꯥꯏꯒ ꯕꯩꯖꯤꯡꯒ ꯑꯅꯤꯁꯦ ꯆꯠꯆꯔꯨꯔꯦ ꯑꯗꯨꯒ ꯑꯃꯅ ꯅꯣꯕꯦꯝꯕꯔ ꯊꯥꯗ 2025ꯒꯤ ꯅꯣꯕꯦꯝꯕꯔ ꯊꯥꯗ
ꯑꯩꯈꯣꯏꯒꯤ ꯏꯁ ꯑꯐ꯭ꯔꯤꯀꯥꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯅꯥꯏꯔꯣꯕꯤ ꯀꯦꯅꯤꯌꯥꯁꯤꯗ ꯑꯃꯨꯛꯀ ꯑꯩ ꯆꯠꯆꯔꯨꯔꯦ ꯁꯤꯁꯤꯗ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯄꯤꯁ ꯀꯅꯦꯛ ꯀꯧꯋꯦ ꯃꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯃꯤꯡꯁꯦ ꯑꯗꯣ ꯁꯤꯗꯁꯨ ꯑꯩꯈꯣꯏ ꯀꯜꯆꯔꯦꯜ ꯄꯔꯐꯣꯔꯃꯦꯟꯁꯁꯦ ꯎꯠꯆꯈꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯖꯔꯤꯕ ꯑꯉꯥꯡꯁꯤꯡꯁꯤꯒꯤ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯄꯥꯎꯗꯝ ꯈꯔꯁꯨ ꯊꯝꯕꯒꯤ ꯇꯥꯟꯖꯥ ꯐꯪꯖꯈꯤ ꯍꯥꯏꯖꯕ ꯇꯥꯔꯦ ꯃꯁꯤ ꯃꯅꯤꯄꯨꯔ ꯋꯨꯃꯦꯟ ꯒꯟ ꯁꯔꯚꯥꯏꯚꯔꯁ ꯅꯦꯠꯋꯥꯔꯛꯀꯤ ꯂꯩꯕꯤꯔꯤꯕ ꯏꯆꯦ ꯄꯦꯅꯥ ꯂꯛꯁꯃꯤ ꯅꯦꯄ꯭ꯔꯝꯅ ꯈꯨꯗꯣꯡꯆꯥꯕꯁꯦ ꯄꯤꯕꯤꯔꯛꯈꯤꯕꯅꯤ ꯑꯗꯣ ꯑꯣꯖꯥ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅꯀꯣ ꯑꯣꯖꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯁꯛꯈꯤꯕ ꯏꯁꯩ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯑꯣꯖꯥꯅ ꯄꯥꯝꯅ ꯄꯨꯛꯅꯤꯡꯅ ꯊꯋꯥꯏꯅ ꯌꯥꯝꯅ ꯄꯥꯝꯅ ꯁꯛꯄꯤꯈꯤꯕ ꯏꯁꯩ ꯃꯇꯦꯛ ꯑꯃꯇꯪꯒ ꯈꯨꯗꯣꯜ ꯇꯧꯕꯤꯌꯨꯀꯣ ꯑꯣꯖꯥ ꯑꯩꯅ ꯍꯥꯏꯖꯈꯤꯕ ꯈꯣꯡꯖꯣꯝ ꯄꯔꯕꯁꯨ ꯑꯩꯈꯣꯏ ꯇꯝꯗꯕ ꯌꯥꯗꯦ ꯍꯥꯏꯕꯗꯣ ꯑꯗꯣ ꯑꯩꯒꯤ ꯑꯣꯖꯥ ꯃꯤꯡ ꯄꯟꯖꯔꯕꯗ ꯈꯨꯃꯟꯊꯦꯝ ꯁꯨꯟꯗꯔꯤ ꯑꯣꯖꯥ ꯁꯨꯟꯗꯔꯤꯅ ꯇꯝꯕꯤꯔꯛꯈꯤꯕ ꯏꯁꯩꯅꯤ ꯑꯩ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯃꯌꯥꯝ ꯄꯨꯟꯅ ꯅꯨꯡꯉꯥꯏꯕ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯁꯤ Khamen chhatpase charo rison phurit sai jon ba chong tha pauna le charo sanna khoje si jaro sanna khoje si jaro major pham bulau jaro chong tha pauna anima ye budhau ye papa phase ning tang bagi phira se chong tha pauna pai dana british ka lamba pazaro lan ngam phira thecharo khamen chatpa secharo khamen chatpa khamen chatpa secharo ꯑꯣꯖꯥꯅ ꯄꯟꯕꯤꯕꯗ ꯆꯩꯅꯥꯒꯤ ꯏꯟꯁꯇ꯭ꯔꯨꯃꯦꯟ ꯍꯥꯏꯕ ꯑꯃ ꯄꯟꯕꯤꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯔꯤꯕ ꯄꯦꯅꯥꯁꯤꯒ ꯑꯅꯤꯁꯤ ꯄꯨꯟꯁꯤꯜꯂꯒ ꯈꯣꯡꯕꯁꯤꯗ ꯑꯣꯖꯥꯒꯤ ꯋꯥꯈꯜꯗ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯈꯤꯕ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨ ꯍꯥꯏꯕꯤꯌꯨ ꯈꯦꯠꯅꯕꯁꯤꯡꯗꯣ ꯍꯣꯏ ꯊꯝꯖꯒꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅꯗꯤ ꯃꯥꯟꯅꯕꯖꯥꯠꯅꯦ ꯍꯥꯏꯕꯗꯤ string instrumentsꯨ ꯑꯣꯏꯔꯦꯗꯅꯀꯣ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯃꯤꯡꯁꯦ ꯑꯔꯍꯨ ꯍꯥꯏꯔꯤꯁꯦ ꯃꯣꯏꯒꯤ ꯑꯐꯥꯎꯕ instrument ꯑꯃꯈꯛꯅꯦ ꯑꯔꯍꯨꯁꯤꯒꯤ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯐꯦꯃꯤꯂꯤ ꯑꯣꯏꯗꯣꯏꯅꯦꯕ ꯖꯤꯡꯍꯨ ꯍꯥꯏꯁꯦ ꯑꯔꯍꯨꯒꯤ ꯃꯇꯧꯗꯒꯤ ꯂꯧꯔꯛꯑꯒ ꯁꯦꯝꯃꯛꯄ instrument ꯑꯃꯅꯦꯕ ꯑꯗꯨꯒ ꯃꯈꯣꯏꯒꯤ instrument ꯑꯩꯒ ꯈꯣꯡꯃꯤꯟꯅꯔꯤꯕ instrumentꯗꯨꯒꯤ ꯃꯃꯤꯡꯗꯣ ꯖꯤꯡꯍꯨ ꯀꯧꯏ ꯑꯗꯨꯒ ꯈꯦꯠꯅꯔꯤꯕꯁꯦ ꯃꯣꯏꯒꯤꯁꯨ ꯋꯥꯅ ꯁꯥꯏ ꯑꯗꯨꯒ ꯂꯦꯟꯅꯅꯕ ꯕꯣꯁꯦ ꯑꯩꯈꯣꯏꯅ ꯁꯥꯖꯔꯤꯕ ꯑꯩꯈꯣꯏꯅ ꯄꯦꯅꯥꯗ ꯄꯥꯜꯂꯤꯕ ꯁꯒꯣꯜꯒꯤ ꯃꯃꯩꯅ ꯁꯥꯖꯔꯤꯕꯁꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯈꯣꯏꯒꯤꯁꯨ ꯁꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯔꯨ ꯁꯥꯎꯟ ꯕꯣꯛꯁꯇ ꯄꯥꯜꯂꯤꯕ ꯀꯩꯅꯣꯁꯦ ꯁ꯭ꯇ꯭ꯔꯤꯡꯁꯦ ꯑꯩꯈꯣꯏꯒꯤꯗꯤ ꯑꯗꯨꯝ ꯁꯥꯃꯩ ꯉꯥꯛꯇ ꯑꯣꯏꯌꯦꯕ ꯑꯅꯤꯃꯛꯁꯦ ꯑꯗꯨꯒ ꯃꯈꯣꯏꯒꯤꯅ ꯇꯔꯥꯅ ꯑꯣꯏꯌꯦꯕ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯁꯥꯎꯟꯁꯦ ꯈꯔ ꯄꯤꯆ ꯑꯣꯏꯕ ꯍꯥꯏꯗꯤ ꯃꯈꯣꯟꯁꯦ ꯈꯔ ꯋꯥꯡꯅ ꯑꯗꯨꯝ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯇꯥꯕꯤꯕꯗ ꯃꯈꯣꯟꯁꯦ ꯄꯦꯅꯥꯒꯤꯅꯈꯔ ꯕꯦꯁ ꯑꯣꯏꯔꯒ ꯑꯗꯨꯒ ꯀꯩꯅꯣꯒꯤꯅ ꯍꯧꯖꯤꯛꯀꯤ ꯖꯤꯡꯍꯨꯒꯤꯅꯈꯔ ꯃꯈꯣꯟꯁꯦ ꯈꯔ ꯋꯥꯡꯅ ꯈꯤꯇꯪ ꯍꯥꯏ ꯑꯣꯏꯅ ꯇꯥꯕꯅꯦꯕ ꯑꯗꯨ ꯃꯔꯝꯁꯦ ꯉꯁꯥꯏꯒꯤ ꯇꯔꯥ ꯄꯥꯟꯕꯁꯤꯅ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯑꯗꯨꯗ ꯈꯣꯡꯖꯔꯤꯗꯣ ꯅꯪ ꯉꯁꯤ ꯈꯣꯡꯉꯣ ꯑꯩꯅ ꯁꯤ ꯈꯣꯡꯒꯦ ꯑꯩꯈꯣꯏ ꯔꯤꯍꯔꯁꯦꯜꯒ ꯇꯧꯔꯒ ꯈꯣꯡꯃꯤꯟꯅꯕ ꯅꯠꯇꯦꯕ ꯉꯥꯏꯍꯥꯛꯇꯪꯗꯨꯗ ꯌꯥꯝ instrumentꯁꯦ ꯃꯥꯟꯅꯩ ꯃꯣꯏꯅꯁꯨ ꯑꯩꯈꯣꯏ ꯄꯦꯅꯥꯁꯦ ꯎꯕ ꯀꯥꯟꯗ ꯌꯥꯝ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏꯕ ꯍꯥꯏꯗꯤ ꯃꯁꯛꯁꯤꯁꯨ ꯌꯥꯝꯅ ꯑꯗꯨꯝ ꯈꯔ ꯈꯦꯠꯅꯔꯒꯁꯨ ꯌꯥꯝꯅ ꯐꯦꯃꯤꯂꯤ ꯑꯃ ꯑꯣꯏꯕꯗꯧꯅ ꯐꯤꯜ ꯇꯧꯕꯗꯣ ꯑꯗꯨꯒ ꯃꯣꯏꯅꯁꯨ ꯄꯦꯅꯥꯁꯦ ꯑꯍꯥꯟꯕ ꯎꯕꯁꯨ ꯑꯣꯏꯕ ꯑꯗꯣ ꯑꯝꯇꯪ ꯈꯣꯡꯉ ꯌꯦꯡꯁꯤ ꯈꯣꯠꯁꯤ ꯇꯧꯔꯀꯥꯟꯗ ꯈꯣꯡꯃꯤꯟꯅꯕꯁꯦ ꯉꯥꯏꯍꯥꯛꯇꯪꯗꯨꯗ ꯆꯞ ꯃꯥꯟꯅꯅ ꯑꯗꯨꯝ ꯄꯨꯟꯅ ꯈꯣꯡꯃꯤꯟꯅꯕꯅꯦ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯔꯤꯍꯔꯁꯦꯜ ꯇꯧꯔꯒ ꯅꯪ ꯉꯁꯤ ꯑꯩꯅ ꯁꯤ ꯍꯥꯏꯅꯕꯗꯣ ꯅꯠꯇꯦꯕ ꯑꯗꯨꯝ ꯃꯥꯁꯨ ꯑꯗꯨꯝ ꯈꯣꯡꯖꯜꯂꯛꯄ ꯑꯩꯁꯨ ꯑꯗꯨꯝ ꯈꯣꯡꯖꯜꯂꯛꯄ ꯁꯨꯃꯥꯏꯅ ꯑꯗꯣ ꯑꯗꯨꯝ ꯃꯥꯟꯅꯅ ꯑꯗꯨꯝ ꯇꯥꯕ ꯉꯝꯕ꯭ꯔꯥ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯐꯔꯗꯔ ꯁ꯭ꯇꯗꯤ ꯇꯧꯔꯒ ꯄꯨꯟꯅ ꯈꯣꯡꯃꯤꯟꯅꯕꯩ ꯇꯥꯟꯖꯥꯒ ꯐꯪ ꯇꯥꯔꯒꯗꯤ ꯍꯦꯟꯅ ꯐꯖꯅ ꯍꯣꯏ ꯅꯨꯡꯉꯥꯏꯅ ꯈꯣꯡꯒꯗ꯭ꯔꯥꯅ ꯈꯟꯖꯩ ꯑꯗꯣ ꯑꯣꯖꯥ ꯍꯧꯖꯤꯛ ꯍꯧꯔꯛꯂꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯃꯗꯤ ꯅꯨꯄꯥ ꯃꯆꯥꯁꯤꯡꯁꯤꯗꯀꯣ ꯃꯩꯍꯧꯔꯣꯟꯗꯒꯤ ꯂꯩꯔꯛꯂꯕ ꯑꯩꯈꯣꯏꯒꯤ ꯄꯦꯅꯥ ꯑꯃꯁꯨꯡ ꯐꯣꯛ ꯏꯁꯩꯁꯤꯗ ꯑꯣꯖꯥꯅ ꯊꯝꯕꯤꯅꯤꯡꯕ ꯋꯥꯐꯝ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯊꯝꯕꯤꯔꯝꯕ ꯏꯁꯩ ꯅꯣꯡꯃꯥꯏꯅꯦ ꯑꯩꯈꯣꯏꯅ ꯇꯧꯗꯅ ꯀꯅꯥꯅ ꯇꯧꯒꯅꯤ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯑꯣꯖꯥꯁꯤꯡꯅ ꯊꯝꯕꯤꯔꯝꯃꯤꯕ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯊꯝꯕꯤꯔꯝꯃꯤꯕꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯇꯝꯖꯔꯒ ꯃꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯣꯗꯔꯅꯥꯏꯖ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦꯀꯣ ꯍꯧꯖꯤꯛꯇꯤꯈꯤꯇꯪ ꯀꯟꯇꯦꯝꯄꯔꯔꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯁꯩꯁꯦ ꯈꯔ ꯃꯤꯛꯁ ꯑꯞ ꯇꯧꯕ ꯍꯥꯏꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯈꯤꯇꯪ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯇꯧꯔꯒ
ꯇꯧꯕꯁꯤꯒꯤ ꯃꯁꯛ ꯑꯃꯅ ꯇꯣꯉꯥꯟꯅ ꯑꯃ ꯑꯗꯨꯒ ꯑꯣꯊꯦꯟꯇꯤꯛ ꯑꯣꯏꯕ ꯍꯥꯏꯗꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯊꯝꯕꯤꯔꯝꯃꯤꯕꯁꯤ ꯀꯥꯏꯗꯅ ꯊꯝꯕ ꯃꯁꯛ ꯑꯃꯁꯨ ꯂꯦꯡꯗꯅ ꯑꯃꯁꯨ ꯊꯝꯍꯟꯖꯅꯤꯡꯉꯤ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯂꯣꯏꯅꯃꯛ ꯑꯃꯁꯨ ꯂꯣꯏꯅ ꯌꯥꯟꯁꯤꯟꯕꯗꯣ ꯅꯠꯆꯗꯕꯀꯣ ꯑꯗꯨꯃꯥꯏꯅ ꯁꯤꯃꯅ ꯁꯣꯏꯗ ꯉꯥꯝꯗꯅ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯊꯝꯕꯤꯔꯝꯕ ꯃꯁꯛꯅꯤ ꯍꯥꯏꯕꯗꯨꯃꯁꯨ ꯐꯖꯅ ꯊꯝꯍꯟꯅꯤꯡꯉꯤ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯩ ꯄꯦꯔꯦꯟꯁꯤꯡꯁꯤꯗꯁꯨ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯒꯦ ꯍꯧꯖꯤꯛꯇꯤ ꯄ꯭ꯔꯣꯐꯦꯁꯟ ꯑꯃ ꯑꯣꯏꯅ ꯆꯪꯁꯤꯟꯕ ꯌꯥꯔꯕ ꯀꯩꯅꯣ ꯑꯃꯈꯛꯅꯤ ꯂꯝ ꯑꯃꯈꯛꯅꯤ ꯑꯗꯨꯅ ꯑꯉꯥꯡꯁꯤꯡꯁꯤꯅ ꯄꯥꯝꯖꯔꯒ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗꯁꯨ ꯑꯗꯨꯝ ꯊꯦꯡꯅꯖꯩꯕ ꯑꯉꯥꯡꯁꯤꯡꯁꯤꯅꯗꯤ ꯌꯥꯝ ꯄꯥꯝꯖꯔꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯕꯕꯥꯅ ꯇꯝꯕ ꯌꯥꯗꯦ ꯃꯃꯥꯅ ꯇꯝꯕ ꯌꯥꯗꯦ ꯀꯥꯏꯅꯒ ꯑꯉꯥꯡꯁꯤꯡꯁꯤꯒꯤ ꯑꯄꯥꯝꯕꯁꯤꯗ ꯆꯠꯍꯟꯕꯤꯗꯕꯁꯨ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯖꯩ ꯑꯗꯣ ꯃꯈꯣꯏꯗ ꯇꯦꯂꯦꯟꯇꯣ ꯌꯥꯎꯔꯒꯗꯤ ꯄꯦꯔꯦꯟꯁꯁꯤꯡꯁꯤꯅ खितंग सपोर्ट तौबीरगा फजन लम सिदैसिदा मिमांग थोकना अदुगा मसक थोकना लेपा यारबनी हाइबदो हाइजगे पेरेंट्स ना सपोर्ट तौबियु अदुगा अगांग सिंगसिनासु थवाई यावना अदुगा ओजा गुरु मसक खंगना अदुगा थमोय सेंगना तौबियो अदुगा इसादा थाजबा थंबीरगा माय फजन चट तारगदी लंबीदो खुरौ थांबा असोय अंगाम अमत लैरु हाइबसे हाइजगे ओजा ओजा हुजिक angang sing tambiriba mayam se hayeng bai ojana ahal oisalakani dana ojaga adu matam du adum tambige khanbra ojagi mot khongdoke ahal oisalakani khanne sine kwai hawai ngai je da je kai kuma kam da haidi hoji ai de kai haini hoji khoi gi lan nu samyam ama lei ganina sometimes adum ban adagi curfew nu leiba kan yum da leiba kan je phone je dum scroll to had internet thing ba sima su khara adum toy da na pa manipur je adu do na adi matam je da internet su thingam ne chathok su yada ba adagi di kai social media yeng ba su yada matam je da ai hawi photo sing je dum yenga ga lei doine ai je hanoi rak toy ni ko kaina ga khanjaba do anyway sina wari moira kan da ai su hanoi rak doine mi oi ba gi mapok oi bani na ado ahan oi rak laba matam bhoba da ai di hojik su adagi ai gi ikha tha boy su hangak ba je sini adum haina ba hona je hai tare khangdaba du di khangdre ko khangba du di ado si je aina hek ai gi punchi sina leiriba makhaidi si sima adum tawjagani na ai khanjai thamoi sengna tawbiyo nuga isada thajaba thambiraga mai fajana chat taragadi lambido khurau thangba asoi angam amata leiru haibase haijage थागतचरी ओजाबु ओजागी अचिनबा मतम गया काय थोपिदुना अखोइगा ngahakang unaba phangjaba ojana tawba thaba khudingmakta mai papo obiu haina manipur window gi maikaidagi thamjage oja manipur window bu su ai haki maikaidagi hanna thagatpa phongtokjari aduga hena miyam gi damakta su thabak thawai kaya ama pangthokpirakani habagi thajaba thamjari myam bumna makpa som ka hana khurumjari